ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯣꯏꯅ ꯆꯩꯔꯥꯎꯋꯦ ꯃꯩꯇꯩ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯗꯣ ꯍꯣꯏꯃ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯋꯦꯕꯀꯣ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯑꯗꯣ ꯑꯩ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯒꯤ ꯂꯥꯡꯕ ꯆꯦꯟꯕꯒ ꯑꯃ ꯇꯧꯕꯗꯅꯦ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯀꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯐꯨꯜ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯂꯧꯍꯧꯋꯤ ꯑꯗꯣ ꯑꯩ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯃꯇꯝ ꯈꯔꯅꯤ ꯆꯪꯒꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯈꯔ ꯈꯤꯇꯪ ꯊꯦꯡꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯋꯤꯁ ꯇꯧꯕꯤꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯅꯥꯗ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯣꯏꯁꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗꯀꯣ ꯃꯥꯏ ꯄꯥꯛꯑꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯏꯔꯥꯡ ꯂꯦꯞꯇ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯩ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯚꯣꯠꯇꯣ ꯌꯦꯡꯉꯒ ꯄꯤꯅꯁꯤ ꯌꯥꯝ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯊꯦꯜꯁꯨ ꯃꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯂꯣꯏ ꯆꯥꯁꯜꯂꯦ ꯑꯗꯨ ꯄꯨꯛꯀꯁꯦ ꯅꯥꯕꯅ ꯄꯨꯛꯀꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯆꯥꯃꯟꯒꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤck ꯀꯟꯅ ꯉꯥꯛꯇꯪ ꯄꯣꯊꯥꯔꯅꯤ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯇꯟ ꯍꯧꯗꯣꯏꯅꯤ ꯍꯣꯔꯦꯟ ꯑꯗꯨꯅ ꯃꯌꯥꯝ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅ ꯇꯞꯇꯥꯏ ꯆꯥꯁꯜꯂꯝꯅꯤꯅ ꯋꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ